ꯌꯥꯝꯅ ꯑꯗꯨꯝ ꯂꯩꯕ ꯉꯁꯤꯁꯤ ꯀꯔꯤ ꯀꯔꯤ ꯇꯧꯔꯝꯕꯅꯣ? ꯉꯁꯤꯁꯦ ꯑꯌꯨꯛ ꯍꯧꯒꯠꯂꯒ ꯑꯩ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯍꯨꯝꯁꯤꯒ ꯔꯥꯖ ꯍꯥꯏꯔꯤꯁꯤꯒ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯦ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝꯁꯤꯡꯗꯨ ꯉꯁꯤ ꯑꯩꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥꯗꯨꯅ ꯍꯣꯏ ꯌꯥꯔꯦ ꯎꯅꯔꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ꯫ ꯍꯥꯏꯔꯛꯄꯗꯒꯤ ꯄꯨꯡ ꯀꯌꯥꯗ ꯇꯧꯁꯤꯅꯣ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ꯫ ꯄꯨꯡ ꯍꯥꯏꯕꯁꯤꯗ ꯑꯩꯅ ꯃꯈꯣꯏꯗ ꯑꯃꯨꯛ ꯐꯣꯟ ꯇꯧꯁꯤꯜꯂꯦ ꯔꯥꯖ ꯍꯣꯏꯗ꯫ ꯔꯥꯖ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯡꯁꯤ ꯌꯥꯔꯦ ꯀꯔꯝ ꯀꯥꯟꯗ ꯇꯧꯁꯤꯅꯣ ꯑꯗꯨꯗꯤ ꯃꯥꯁꯨ ꯑꯃꯨꯛ ꯐꯣꯟ ꯍꯥꯏꯔꯛꯑꯒꯦ ꯍꯥꯏꯅ ꯍꯥꯏꯔꯦ꯫ ꯍꯥꯏꯅꯔꯤꯉꯩ ꯇꯥꯂꯛꯁꯤꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕꯒ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯁꯦ ꯑꯩ ꯂꯝꯕꯤꯗ ꯊꯦꯡꯅꯔꯦ꯫ ꯊꯦꯡꯅꯕꯗꯒꯤ ꯃꯥꯅ ꯂꯩꯕꯥꯛ ꯊꯥꯐꯝ ꯌꯦꯡꯕ ꯆꯠꯀꯗꯕꯅꯤ ꯗ꯭ꯔꯥꯏꯚꯔꯅꯤ ꯃꯁꯥ ꯂꯩꯕꯥꯛ ꯊꯥꯐꯝ ꯌꯦꯡꯕ ꯆꯠꯀꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯦ꯫ ꯍꯥꯏꯕꯗꯒꯤ ꯏꯕꯥꯅꯤ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯂꯥꯛꯃꯤꯟꯅꯕꯗꯒꯤ ꯃꯥ ꯍꯧꯖꯤꯛꯀꯤ ꯂꯩꯕꯥꯛ ꯊꯥꯐꯝꯁꯦ ꯆꯪꯈꯔꯦ꯫ ꯑꯩ ꯃꯄꯥꯟꯗ ꯂꯦꯞꯍꯧꯔꯦ꯫ ꯂꯦꯞꯍꯧꯕꯗꯤ ꯃꯥ ꯑꯃꯨꯛꯀ ꯊꯣꯔꯛꯑꯦ ꯄꯨꯡꯈꯥꯏꯃꯨꯛ 30 ꯃꯤꯅꯤꯠ ꯂꯩꯔꯒ ꯊꯣꯔꯛꯑꯦ꯫ ꯊꯣꯔꯛꯑꯒ ꯃꯇꯨꯡ ꯏꯕꯥꯅꯤꯁꯦ ꯑꯃꯨꯛꯀ ꯂꯥꯛꯑꯦ꯫ ꯂꯥꯛꯑ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯀꯤ ꯃꯅꯥꯛ ꯑꯣꯏꯔ ꯃꯥ ꯂꯝꯕꯤ ꯇꯥꯕꯅꯦꯕ꯫ ꯑꯗꯨ ꯂꯥꯛꯄꯗ ꯃꯈꯣꯏ ꯑꯣꯐꯤꯁꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯦꯛꯇꯤꯚꯥꯗ ꯐꯝꯃꯒ ꯉꯥꯏꯈꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄꯅꯦꯕ꯫ ꯍꯥꯏꯔꯛꯄꯗ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯂꯩꯕꯥꯛ ꯊꯥꯐꯝ ꯌꯦꯡꯕ ꯆꯠꯄꯅꯤ ꯍꯥꯏꯅ ꯍꯥꯏꯔꯦ꯫ ꯍꯥꯏꯕꯗꯒꯤ ꯂꯥꯛꯑꯣ ꯃꯅꯨꯡꯗ ꯋꯥꯔꯤ ꯑꯃꯇ ꯁꯥꯁꯤ ꯍꯥꯏꯅ ꯍꯥꯏꯔꯦ꯫ ꯃꯅꯨꯡ ꯆꯪꯉꯦ꯫ ꯃꯅꯨꯡ ꯆꯪꯉꯒ ꯅꯈꯣꯏ ꯅꯤꯁꯥ ꯀꯌꯥꯝ ꯆꯥꯔꯛꯄꯅꯣ ꯍꯥꯏꯅ ꯑꯍꯥꯟꯕ ꯍꯪꯉꯤ ꯃꯈꯣꯏꯅ꯫ ꯁꯦꯡꯅ ꯍꯥꯏꯌꯨ ꯍꯥꯏꯅ ꯍꯪꯉꯦ꯫ ꯍꯪꯉꯛꯄꯗ ꯁꯦꯡꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯅꯤꯁꯥ ꯆꯥꯕ ꯆꯠꯄ ꯅꯠꯇꯦ ꯁꯨꯝ ꯇꯧꯔꯒ ꯂꯩꯕꯥꯛ ꯊꯥꯐꯝ ꯌꯦꯡꯕ ꯆꯠꯄꯅꯤ ꯍꯥꯏꯅ ꯍꯥꯏꯔꯦ꯫ ꯍꯥꯏꯕꯗꯨꯗ ꯃꯈꯣꯏꯅ ꯑꯗꯨꯝ ꯍꯥꯏꯕꯗ ꯑꯩꯁꯨ ꯏꯁꯥꯅ ꯑꯩꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕ ꯋꯥꯍꯩꯗꯣ ꯃꯔꯝꯗꯤ ꯑꯃꯨꯛ ꯑꯣꯏꯒꯗꯕꯅꯤ ꯅꯪꯁꯨ ꯑꯗꯣ ꯀꯥꯠꯂꯥꯡ ꯁꯥꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯅ ꯑꯃꯨꯛꯀ ꯃꯈꯣꯏꯗ ꯍꯥꯏꯗꯣꯛꯆꯕꯅꯤ꯫ ꯍꯥꯏꯗꯤ ꯑꯩ ꯏꯁꯥꯁꯨ ꯁꯤꯒꯨꯝꯕ ꯅꯤꯁꯥꯒꯤ ꯂꯝꯕꯤꯗ ꯊꯤꯡꯖꯒꯦ ꯍꯥꯏꯅ ꯆꯠꯆꯔꯤꯕ ꯃꯤꯁꯛ ꯅꯨꯄꯥ ꯑꯃꯅꯤ꯫ ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯍꯨꯝꯁꯤꯅ ꯁꯨꯝ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯍꯥꯏꯕꯗꯒꯤ ꯑꯩ ꯃꯈꯣꯏꯗ ꯋꯥꯔꯤꯗꯨ ꯂꯤꯖꯕꯅꯦꯕ꯫ ꯁꯤꯁꯤꯗꯅꯦ ꯉꯁꯤꯒꯤ ꯑꯩꯅ ꯇꯧꯕ ꯑꯗꯣ ꯃꯈꯣꯏꯅ ꯑꯗꯨ ꯐꯥꯔꯛꯄꯅꯦ꯫ ꯅꯪ ꯅꯁꯥꯁꯦ ꯍꯥꯟꯅ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯔꯝꯕ ꯃꯤ ꯑꯃꯗꯤ ꯑꯣꯏꯕ ꯑꯣꯏꯗꯕ? ꯑꯣꯏꯔꯝꯃꯦ ꯍꯥꯟꯅ ꯑꯣꯏꯔꯝꯃꯦ꯫ ꯁꯦꯟꯇꯔꯗ ꯂꯩꯕꯗꯒꯤ ꯇꯣꯛꯑꯦ꯫ ꯁꯦꯟꯇꯔꯗ ꯂꯩꯕꯗꯩ ꯇꯣꯛꯑꯦ? ꯇꯣꯛꯑꯦ꯫ ꯑꯗꯣ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯌꯥꯎꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏꯁꯤ ꯃꯁꯤ ꯀꯅꯥꯅꯣ ꯑꯗꯨꯗꯨꯅꯣ? ꯔꯥꯖꯅꯦ ꯑꯗꯨꯗꯒꯤ ꯖꯅꯥꯕꯅꯦ ꯑꯗꯨꯒ ꯀꯩꯌꯨꯝꯅꯦ꯫ ꯀꯩꯌꯨꯝ ꯍꯥꯏꯔꯤꯁꯤ ꯀꯗꯥꯏꯗꯒꯤꯅꯣ? ꯎꯁꯣꯏꯄꯣꯛꯄꯤꯗꯒꯤ꯫ ꯎꯁꯣꯏꯄꯣꯛꯄꯤꯗꯒꯤ꯫ ꯀꯩꯌꯨꯝꯁꯤ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯤ? ꯑꯗꯨꯏꯗꯤ ꯊꯣꯏꯗꯣꯛꯄ ꯃꯥꯒꯤ ꯇꯧꯕꯗꯤ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ꯫ ꯍꯥꯏꯗꯤ ꯃꯥꯒ ꯆꯠꯃꯤꯟꯅꯕꯗꯤ ꯅꯠꯇꯕꯅꯤꯅ꯫ ꯃꯁꯥꯗꯤ ꯄ꯭ꯔꯁꯤꯗꯦꯟ ꯀꯩꯅꯣ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯌꯦꯗꯤ ꯍꯥꯏ꯫ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏ ꯍꯥꯏꯌꯦꯕ? ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏ ꯍꯥꯏ꯫ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏ ꯍꯥꯏꯌꯦ ꯑꯃꯨꯛꯀꯤ? ꯑꯠꯆꯥ꯫ ꯑꯗꯨꯒ ꯃꯥ ꯃꯁꯥꯁꯦ ꯍꯧꯖꯤꯛꯀꯤ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕ꯭ꯔꯥ ꯁꯤꯖꯤꯟꯅꯗꯕ꯭ꯔꯥ ꯅꯪꯅ ꯈꯪꯕꯗ ꯀꯔꯤ ꯈꯪꯕꯅꯣ ꯑꯗꯨꯒ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯅ ꯈꯪꯕ ꯃꯥꯁꯦ ꯅꯤꯁꯥ ꯁꯤꯖꯤꯟꯅꯩ ꯗ꯭ꯔꯒ ꯌꯨꯖꯔꯅꯤ ꯄꯛ ꯇꯧꯏ꯫ ꯗ꯭ꯔꯒ ꯌꯨꯖꯔꯅꯦꯕ? ꯄꯛ ꯇꯧꯋꯦꯕ ꯆꯤꯡꯉꯦꯕ꯫ ꯑꯠꯆꯥ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯔꯥꯖꯁꯤꯗꯤ? ꯔꯥꯖꯁꯤꯅ ꯒꯨꯂꯤꯒ ꯀꯣꯗꯥꯏꯟꯒ ꯃꯍꯤ ꯁꯤꯖꯤꯟꯅꯩ꯫ ꯒꯨꯂꯤꯒ ꯀꯣꯗꯥꯏꯟꯒ? ꯑꯠꯆꯥ꯫ ꯑꯗꯣ ꯃꯈꯣꯏ ꯑꯅꯤꯁꯤ ꯅꯪꯅ ꯃꯁꯛ ꯈꯪꯉꯦ? ꯈꯪꯉꯦ꯫ ꯑꯃꯗꯨꯗꯤ? ꯑꯃ ꯍꯞꯇꯥꯒꯤꯁꯤꯗꯤ ꯒꯨꯂꯤ ꯆꯥꯏ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯒꯨꯂꯤ ꯂꯧꯍꯜꯂꯤ ꯃꯥꯅ꯫ ꯑꯗꯨ ꯒꯨꯂꯤꯕꯨꯗꯤ ꯂꯧꯔ ꯃꯥꯁꯨ ꯆꯥꯏ ꯒꯨꯂꯤ꯫ ꯖꯅꯥꯕ꯫ ꯑꯗꯣ ꯃꯈꯣꯏ ꯑꯍꯨꯝꯁꯤꯅꯅꯦꯕ ꯃꯈꯣꯏꯁꯦ ꯑꯃꯨꯛꯄꯣꯛꯄꯤ ꯃꯤꯅꯤ? ꯍꯣꯏ꯫ ꯑꯗꯨꯒ ꯅꯪꯁꯦ ꯑꯃꯨꯛꯄꯣꯛꯄꯤꯗ ꯌꯥꯎꯔꯁꯤ ꯑꯗꯨꯒ ꯑꯃꯨꯛꯄꯣꯛꯄꯤ ꯀꯥꯔꯗ ꯁꯥꯕꯤꯔꯒꯦ ꯍꯥꯏꯕꯅꯦꯕ ꯅꯪꯉꯣꯟꯗ? ꯑꯠꯆꯥ꯫ ꯑꯗꯨꯒ ꯅꯪꯗꯤ ꯍꯧꯖꯤꯛꯀꯤ ꯗ꯭ꯔꯒꯁꯤ ꯆꯥꯗ꯭ꯔꯦ? ꯍꯥꯟꯅꯗꯤ ꯆꯥꯔꯝꯃꯤ? ꯁꯦꯟꯇꯔꯗ ꯂꯩꯔꯨꯔꯦ? ꯂꯩꯔꯨꯔꯦ꯫ ꯑꯁꯂꯥꯃꯨ ꯑꯂꯩꯀꯨꯝ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯆꯔꯤꯕꯁꯤ ꯃꯍꯥꯛ ꯑꯁꯤ ꯃꯨꯍꯝꯃꯗ ꯀꯃꯥꯜ ꯍꯁꯟ ꯆꯍꯤ 32 ꯂꯤꯂꯣꯡ ꯎꯁꯣꯏꯄꯣꯛꯄꯤ ꯊꯔꯥꯎꯔꯣꯛꯇꯒꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯒꯤ ꯃꯤꯡꯅ ꯃꯨꯍꯝꯃꯗ ꯑꯕꯗꯨꯜ ꯃꯇꯂꯤꯕ ꯀꯧꯏ꯫ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯄꯣꯛꯀꯤ ꯀꯟꯁꯇꯤꯇ꯭ꯌꯨꯌꯦꯟꯠ ꯕꯣꯗꯤ ꯑꯃ ꯑꯣꯏꯔꯤꯕ AMMDCꯒꯤ ꯊꯧꯃꯤꯁꯤꯡꯅ ꯉꯁꯤ ꯗ꯭ꯔꯒꯀꯤ ꯇ꯭ꯔꯥꯏꯕ ꯑꯃ ꯂꯤꯂꯣꯡ ꯀꯥꯂꯩꯈꯣꯡꯗ ꯆꯠꯊꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯗ꯭ꯔꯒ ꯆꯥꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕꯗꯒꯤ ꯐꯥꯔꯨꯕꯅꯤ꯫ ꯐꯥꯔꯒ ꯋꯥꯍꯪ ꯄꯥꯎꯈꯨꯝ चतुब मतमदा महाक असि लाक्लिबसि अखोगी ड्रग योनबा मदगी ड्रग लौरगा ड्रग पुथोरइबा मी अदुबु फारगा पैसा तानगदौरिबि हाइबगी मिशन अमदा लाकोइरमदगी करम ऑर्गेनाइजेशन नो हाइना हंगलुबा मतमदा अमुकोकने हाइरपा अमुकोक ओइरगदी अखोइना खंफम थोई हाइजना अखोगी MMDC की थंगीसिंगना मखादाना वहां पाहुन चथबा मतमदा अमुकोक मरी लेजदबा ड्रग चाबा ड्रग योनबा कांगुसिंगना सेंबा गेंग पु अमना महाकु लाना सिजनबा
ꯑꯣꯏꯔꯝꯕꯗꯒꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯐꯥꯎ ꯍꯦꯗꯀ꯭ꯋꯥꯇꯔꯁꯤꯗ ꯑꯩꯈꯣꯏꯅ ꯄꯨꯈꯠꯂꯛꯅꯕ ꯍꯥꯏꯈꯤꯕꯗꯒꯤ MMDCꯒꯤ ꯊꯧꯃꯤꯁꯤꯡꯅ ꯄꯨꯔꯛꯇꯨꯅ ꯉꯁꯤ ꯑꯩꯈꯣꯏꯒ ꯐꯝꯃꯤꯟꯅꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯔꯥꯟ ꯍꯥꯏꯕꯕꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯁꯤꯖꯤꯟꯅꯕꯗ ꯌꯥꯔꯕ ꯑꯁꯤ ꯑꯣꯏꯔꯝꯕ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯁꯤꯒꯨꯝꯕ ꯗ꯭ꯔꯒꯀ ꯃꯔꯤ ꯂꯩꯅꯕ ꯑꯗꯨꯒ ꯒꯦꯡ ꯈꯨꯠꯄꯨꯁꯤꯡ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯁꯤꯖꯤꯟꯅꯕꯗ ꯌꯥꯔꯔꯣꯏ ꯑꯃꯗꯤ ꯑꯇꯩ ꯑꯇꯩ ꯑꯔꯥꯟꯕ ꯊꯕꯛꯁꯤꯡ ꯇꯧꯔꯔꯣꯏ ꯍꯥꯏꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯟꯅꯅꯕ ꯋꯥꯔꯦꯞ ꯂꯧꯖꯔꯦ꯫ Muhammad Kamal Hassan hariba soibukilong soibukidagi ngasi aikogi all Muslim Development Committee na all aikogi 100 kimeng mathada draft tawba matawda mahak ase aikoina ngaiko haina khambadagi mahak ase aikoi drug chabani haiba amna aikoina saptana identify tawra matungda khamangba matamda mahak ase horamadagi mahakna asemba wahi warwan singdu loina hairi haraba matungda mahaksu organization amagi maming lawraga karamba organization no matamda amukokni haiba hariba amukoksidhi aikoidadi chapman na chapminnaribana chapminnaraga leidariba pot oibanina aikoina masudi aikoi humon thoi adi aikoida hairamdaba nokoi tawsi karigino na humon matamda sigi posila kuni aikoina head office aikoigi amukokni head office da secretary aikoigi side da ai samak call tawjabni call tawra matun madudi leige harakodagi mahakasi pukhalaga sida wakhan daminare mahaksu yare mahakda izolne hojik ma rest lawraga leiri adu hojik mahaksi aikoigi ꯊꯣꯡꯕ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡꯅ ꯍꯥꯏꯔꯛꯄꯗꯒꯤ ꯁꯦꯟꯇꯔꯗ ꯊꯝꯃꯣ ꯍꯥꯏꯕꯒꯤ ꯑꯌꯥꯕꯗꯤ ꯄꯤꯕꯤꯔꯛꯑꯦ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯥꯍꯕꯅ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯍꯥꯛꯉꯣꯟꯗꯁꯨ ꯌꯥꯔꯦ ꯑꯗꯨ ꯃꯍꯥꯛ ꯁꯦꯟꯇꯔꯗ ꯊꯝꯃꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯁꯤ ꯃꯇꯨꯡ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯀꯣꯛꯀꯤ ꯂꯩꯔꯤꯕ VP ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯃꯗꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯃꯍꯥꯛꯀꯤ ꯃꯔꯥꯜ ꯄꯨꯝꯅꯃꯛ ꯌꯥꯗꯅ ꯃꯇꯨꯡꯗ ꯀꯣꯛꯄꯤꯔꯦ ꯑꯃꯁꯨꯡ ꯃꯍꯥꯛꯅꯁꯨ ꯌꯥꯖꯔꯦ ꯑꯗꯣ ꯍꯧꯖꯤꯛ AMMDCꯅ ꯃꯍꯥꯛꯁꯤ ꯑꯩꯈꯣꯏꯅ ꯁꯤꯟꯅꯔꯒ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯐꯦꯃꯤꯂꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯧꯔꯒ ꯐꯦꯃꯤꯂꯤꯁꯤꯡꯗ ꯑꯩꯈꯣꯏ ꯍꯦꯟꯑꯣꯚꯔ ꯇꯧꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯁꯦꯟꯇꯔꯗ ꯊꯝꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯃꯁꯨ ꯑꯩ ꯍꯥꯏꯖꯔꯤ꯫